ꯃꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯃꯅꯤꯄꯨꯔꯤ ꯑꯦꯛꯇ꯭ꯔꯦꯁ ꯈꯔꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯦꯝꯖꯕꯅꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯤꯖꯦꯟꯗꯔꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯈꯔꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ Number 1 Maya Chaudhuri Mahak 1980 gi March ki tang 9 da Brahmapur Thangapat Mapan Imphal da pokhi Maya Chaudhuri gi apokpa gi mingna CHS Somarjit Sarama amasung apokpi gi mingna CHS Ongbi Sanahanbi Devi kawi Mahak ki machin manau mari ni nupa ani nupi ama mahak na tombi ni aduga mahak ki qualification ase graduate ni Maya Chaudhuri gi mapuroi gi mingna Laisram Mani Kanta kawi mahak na hanba kongkhiba film asi Maisak hariba film asi ni aduga mahak 1998 da Miss Manipur su takhi ngasi di mahak miyamna pamnaba legendary actress ama haibadu oiba ngamle Number 2 Mandalaima mahak 1992 gi March ki tang 12 da Hairangoi thong yangam lekta pokhi mahak ki apokpagi mingna Saikhom Babudon Meitei kawi amasung apokpi gi mingna Saikhom Ongbi Taruni Leima kawi Mandalaima gi machin manau mapani mahak na mapan gi manungda manga subini nupa taruk amasung nupi ahumni Mandalaima gi mapa asi theater artist amasung script writer oirakpana maram oiraga masadasu mami tarakpani haiba yai Mandalaima na hanba kongkhiba Manipuri film asi mangluraba thawai hairiba film asini adubu film asi leitabana maram oiraga hapsadre aduga masigi film asidagi miyamna thoudok hindona masak khangnakhiba haibidudi oikide mahaki miyamna thoudok hindona masak khangnakhiba film amatang pallabada lalasi pan hariba film asini Masigi matungda film kaya amada kungkhre amasung miyamna su yamna pamnaba actress ama haibadu oiba ngamle Number 3 Zem Saikhom mahak 1990 gi March ki tang 6 ta pokhi mahaki leifamna Uripok lai khurembi laikai dagini mahaki apokpagi mingna Saikhom tomba kawi amasung apokpigi mingna Saikhom Ongbi Pramo kawi Zem Saikhom gi asengba ming ase Ganeswar kawi adubu miyamna Zem Saikhom hairaga hena khangnai Zem Saikhom gi machin manau ani ni masi ama mahangna atombani mahangna hanba kungkhiba music video ase karigi pan nangna hairiba music video asini Mahaki febra actor ase Guru Mayum Boni Saramani ngasidi mahak miyamna pamnaba actress ama haibadu oiba ngamle Number 4 Balahizam mahak 1992 gi June gi tang 8 da Sagonban Salam Laikai Imphal da pokhi mahaki apokpagi mingna Hizam Birabangon Singh kawi amasung apokpigi mingna Hizam Ongbi Sunita Devi kawi Balahizam gi asengba ming ase Surja Balahizam haibani aduga miyamna Balahizam hairaga hena khangnai Balahizam gi mapuroibagi mingna Ningthaujam Dinesh Singh kawi mahakna hanba kongkhiba Manipuri film asi Telangama mai hariba film asini Tama, howjiki da tasana unatra? Mane. Kaya harmi na tama. Lai khur bacha sena highline. Howjiki medium naksina nuko tama. Police nam thina bani ko. Kunsida khwai da isuning da banu pan haiduna ekoi kungdi nupi singna yabi da bade howjik pa pakang chiroi dana leripsi. Masigi matungda film aduki matik yamna kongkhre adugi sumathakta Malayalam film phabo kongkhi mahakna phangkhiba award khara pallabada 2011 da Special Jury Award phangkhi amasung 2013 gi Nipan Suba Manipur State Film Festival da Yaskun gi pakhang angauba hairiba film asida Best Actress ki award su phangkhi ngasidi mahak miyamna pamnaba actress ama haibadu oiba ngamle Number 5 Kamala Saikhom mahak 1987 gi June gi tang anida Uripok Panse maningda pokhi mahaki apokpagi mingna Saikhom Buddha kawi amasung apokpigi mingna Saikhom Ongbi Rekha kawi makhoi gi machimanau mari ni mahangna humsubini Kamala Saikhom gi mapuroibagi mingna Abinash kawi mahangna hanba kongkhiba Manipuri film asi isiansida hairiba film asini masigi matungda mahak film aduki matik yamna kongkhre amadi miyamna pamnaba actress ama haibadu oiba ngamle Number 6 Guru Mayum Boni Sarama mahak kai samthong maning longjam laikai Imphal dagini Guru Mayum Boni Sarama si actor amadi singer amasuni mahaki apokpagi mingna Guru Mayum Robindro Singh kawi amasung apokpigi mingna Guru Mayum Ongbi
ꯁꯨꯔꯖꯃꯨꯈꯤ ꯗꯦꯕꯤ ꯀꯧꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯃꯣꯇꯤꯕꯥꯂꯥ ꯀꯧꯏ ꯕꯣꯅꯤ ꯁꯔꯃ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯈꯤ ꯀ꯭ꯂꯥꯁ 5 ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯃꯤꯡ ꯆꯟꯅꯕ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯕꯣꯅꯤ ꯁꯔꯃꯅ ꯀ꯭ꯂꯥꯁ 8 ꯇꯝꯂꯤꯉꯩ ꯃꯇꯝꯗꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯃꯩꯐꯨ ꯁꯥꯗꯨꯅ ꯂꯩꯀꯥꯏꯗ ꯌꯣꯟꯕ ꯃꯣꯔꯥ ꯁꯥꯕ ꯑꯃꯗꯤ ꯀꯥꯂꯦꯟ ꯁꯨꯇꯤꯒꯤ ꯃꯇꯝꯗꯅ ꯖꯨꯒꯥꯂꯤ ꯐꯥꯎꯕ ꯆꯠꯂꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯇꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯈꯕꯔ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯔꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯕꯣꯅꯤ ꯁꯔꯃꯒꯤ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯇꯕꯅ ꯂꯥꯌꯦꯡꯕ ꯉꯝꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯅꯤ ꯁꯔꯃꯒꯤ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯄꯩꯁꯥ ꯂꯩꯇꯕꯅ ꯑꯗꯨꯒꯤ ꯆꯍꯤ ꯑꯗꯨ ꯑꯦꯛꯖꯥꯝ ꯊꯥꯈꯤꯗꯦ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯕꯔ ꯌꯣꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯦꯇ꯭रिꯛ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯗꯨ ꯈꯕꯔꯗ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯈꯕꯔ ꯑꯗꯨ ꯉꯥꯏꯅꯔꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯍꯦꯟꯕ ꯈꯕꯔ ꯀꯌꯥ ꯑꯃꯁꯨ ꯌꯣꯟꯈꯤ ꯑꯃꯗꯤ ꯑꯍꯦꯟꯕ ꯄꯩꯁꯥꯁꯨ ꯐꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯅꯤ ꯁꯔꯃ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯄꯩꯁా ꯍꯦꯟꯅ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯣꯅꯤꯁꯨ ꯀꯞꯈꯤ ꯑꯗꯨꯒ ꯕꯣꯅꯤꯅ ꯋꯥꯁꯛꯈꯤ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯊꯥꯒꯅꯤ ꯍꯥꯏꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯣꯅꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯈꯤ ꯑꯃꯗꯤ ꯄꯥꯁꯁꯨ ꯇꯧꯔꯛꯈꯤ ꯒꯨꯔꯨꯃꯌꯨꯝ ꯕꯣꯅꯤꯅ ꯀꯨꯝꯈꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯈꯔ ꯄꯜꯂꯕꯗ ꯑꯔꯨꯕ ꯏꯆꯦꯟ ꯑꯃꯝꯕ ꯂꯝꯕꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯦꯅꯤꯡ ꯊꯥꯅ ꯉꯥꯏꯔꯤ ꯄꯤꯖꯥ ꯑꯁꯤꯅꯆꯤꯡꯕꯅꯤ ꯕꯣꯅꯤꯒꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯁꯤ ꯂꯥꯜꯃꯩ ꯊꯥꯟꯕꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯅꯤ ꯐꯖꯅ ꯍꯥꯏꯉꯩꯗ ꯌꯥꯗ꯭ꯔꯕꯗꯤ ꯊꯨꯝꯂꯛꯄ ꯇꯥꯕꯅꯤ ꯊꯨꯒꯥꯏꯕ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯑꯦꯛꯇꯔ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯂꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ